ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯁꯨ ꯉꯜꯂꯦ ꯇꯧꯔꯤꯁꯦ ꯉꯁꯤ ꯅꯝꯖꯗꯣꯏ ꯕ꯭ꯂꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯆꯥꯛꯂꯣꯡ ꯀꯠꯄ ꯑꯗꯨꯗꯨꯒꯤ ꯂꯥꯏ ꯑꯅꯤꯅꯦꯕꯀꯣ ꯈꯥꯒꯦꯝꯕ ꯃꯆꯥꯒ ꯃꯄꯥꯒ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏ ꯂꯣꯏꯔꯦ ꯉꯟꯅ ꯍꯧꯒꯠꯂꯒ ꯑꯗꯣ ꯈꯥꯒꯦꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯍꯥꯟꯅ ꯇꯝꯖꯔꯨꯔꯅꯤ ꯈꯣꯏꯔꯝꯃꯨꯔꯅꯤ ꯂꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤꯅ ꯑꯩꯈꯣꯏ ꯃꯅꯥꯛꯇꯅꯦꯕ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯀꯌꯥꯝꯒꯩ ꯀꯣꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯀꯠꯆꯔꯨꯔꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯑꯗꯣ ꯁꯤꯁꯤꯒꯤ ബ്ꯂꯣꯛꯅꯦ ꯃꯌꯥꯝ ꯑꯗꯨم ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯥꯝꯁꯨ ꯉꯜꯂꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯗꯣ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯂꯥꯏ ꯅꯨꯡꯆꯠ ꯈꯣꯏꯔꯝꯕ ꯈꯣꯠꯄ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯁꯦꯠꯂꯦ ꯇꯨ ꯆꯝꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅꯦ ꯑꯩꯅꯦ ꯏꯅꯥꯎꯄꯤ ꯑꯅꯤꯒ ꯇꯧꯔꯒ ꯆꯠꯇꯣꯏꯅꯦ ꯑꯁ ꯌꯥꯝꯁꯨ ꯏꯪꯉꯦ ꯉꯟꯅꯅꯦ ꯍꯧꯒꯠꯂꯤꯁꯦ ꯑꯍꯤꯡꯗꯒ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯑꯩꯈꯣꯏ ꯀꯌꯥꯝꯒꯩꯒꯤ ꯈꯨꯟꯗꯣ ꯆꯥꯎꯕꯅꯤꯅ ꯃꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅꯅꯦ ꯉꯜꯂꯤꯉꯩꯗ ꯈꯣꯏꯔꯝꯍꯧꯔꯒꯦꯅ ꯅꯤꯡꯇꯝꯅ ꯈꯣꯏꯔꯝꯖꯍꯧꯔꯒꯦꯅ ꯃꯤ ꯏꯟꯅꯗ꯭ꯔꯤꯀꯥꯟꯗ ꯈꯣꯏꯔꯝꯃꯨꯔꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯤꯅ ꯌꯨꯝꯒꯤ ꯍꯥꯟꯅ ꯈꯣꯏꯔꯝꯖꯔꯝꯃꯤꯅꯦ ꯌꯨꯝꯒꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯂꯝꯒꯤ ꯈꯣꯏꯔꯝꯕ ꯆꯠꯆꯗꯣꯔꯦ ꯌꯨꯝꯒꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨ ꯀꯦꯟꯗꯜ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯌꯦꯔꯤ ꯈꯣꯠꯂꯤꯀꯥꯟꯗ ꯃꯌꯥꯝ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯀꯠꯂꯦ ꯑꯗꯨꯝ ꯌꯨꯝꯗ ꯄꯥꯟꯕ ꯍꯪꯒꯥꯝ ꯅꯄꯥꯛꯄꯤ ꯑꯗꯒꯤ ꯀꯣꯕꯤ ꯂꯩꯅꯦ ꯁꯦꯝꯗ ꯗꯈꯤꯅꯥꯒ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯀꯠꯂꯦ ꯑꯉꯝꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ ꯍꯧꯖꯤꯛ ꯌꯥꯝꯁꯨ ꯉꯜꯂꯤ mày tu thật ra là cái gì lạ thôi bị lạ sao nó lạ không yeah ꯒꯥꯔꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯣꯡ ꯆꯠꯀꯦ ꯇꯧꯕꯅꯦ ꯈꯔ ꯁꯥꯡꯉꯦꯕꯀꯣ ꯑꯗꯣ ꯄꯣꯠꯇꯣ ꯄꯨꯔꯒ ꯆꯠꯄꯗꯣ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯑꯣꯜꯁꯇꯣ ꯒꯥꯔꯤꯁꯤꯗ ꯑꯣꯏꯅ ꯆꯠꯆꯔꯒꯦ ꯁꯤ ꯄꯥꯏꯔꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯂꯥꯏ ꯃꯐꯝ ꯌꯧꯔꯦ ꯈꯣꯏꯔꯝꯃꯨꯔꯒꯦ ꯆꯪꯉꯒ चलो मम्मा चलो गम video numbernya macam ini saya lagi ke kado di jangan salah picture lo cute kayak alam bagai kau ni apa ini nak full le nak dah siapa sih tu macam biasa tu cute le payah ni mah kira semua ini mana semua ya maku kalau itu tu pindah hingga Inggris ngasih dia. Udah nak sayang tu. Ada emang masai bunga kilo ada. Ya, ini macam ni tu. Yung makai yang ni, yung mana ada ni kaki masai mapai bunga. Sama tu, sama orang kudang tu dia tak kudu. Mapai bunga tu aku kongga ni sudah nak pergi mana. Mày mãi gì thôi. Nó thì mãi cái gì của tôi đấy. Rồi si kizutu khagema mapa ibungogi akhoi manaktane sina kacharurage
자 누피라 누피라 인게 살짝 그래도 뭐라 Rồi là chúng tôi luôn. 살짝 나와 시행디 시행하이가 봐. 시행하이가 봐. 나 이제 해야 돼